mayambu ahan namuktada pantholuklamna ikok nonna taram okjari ekhoina matam khara wari sang nai bangam ladrabasu ngasi chu miyam gidamak ekhoina pura kalakjari ekhoina hana thajaram warida Mingthol amana taruk suba tangka ngasigi taruk suba tangka asidana wari sina karibu hairiba kari oidba habada mayam punamangna wari sitarga mukhamunarasi hojik tabirasi ekhoina pujarak warida Mingthol amana taruk suba tangka jotinga rojiga wari kaya ama sanaki rojibu jotinna theme magi nungaitaba sing adubusu punna phathanaba hone makhoi ani hojikti thamoi di pinare adabu masiga matung tarakpada rojigi wakhanda kari lakadori kari oigadori habadi jotinchu chapchana khangde jotinna mabudi thamoi sengna khanje nuksije adabu rojigi mamana yadabanina masana pida hayeng kari ahong lakadori mamana haibasing ado yagadra khanbadani jotin amuke hena waje makhoi anina thamlakiba nuksibagi thajanaba sing adudi jotinna mabu mangal lagi haduna tokibada natte mahakti rojigi damak lepje lawribsu lawgani haduna khanje adubu rojidi angangne mama mapana hajin bi yagadra makhoi insin basing aduda tung ilaga chakadra khanbada jotin mikup amata phawba leitaba ngamde thamoi ani sitina kibasina mangonda amuke hena waba langtaknaba sarang khoirangnaba kaya amadi jotin da dum phawre numitugi matung jotin masi khudingda rojigi dama wakhan kaya ama khalle ungne mamanaba singi magdadi karimata wari sabanate makhoina hanglabasu haidokpa karimata tokide kaisum tawde adum khumme matam ayambada jotin rojina phone torokpra haduna adum ngai adubu phone torokte mana phone torobasu ring challe habatane phone pakhalakpa tawde jotin yamna wai kari haraga karam tawna maga rojiga wari sanagani pau phonagani habasini mana mikup khudingi wakhan kaya ama khalliba mana asumna khalliba mana asumna waliba kaya ase rojidadi karimata khandabra hadunasu marakta wahang kaya ama hangjai matam phanyamna kuire numit mangani dagi tarani dagi thama khaima gi matungdadi hojik thama phajalagle maga rojiga pau phonaraktaba wari sanba phanglaktaba kona thangdadi haidokta ngolaktabana jotinna magi maru premda wari sarame adubu mukhoi ani ga aron masingududi magi maru premda karimata haibanate mana haibabu magi maru premda asumna harame itaw prem ai yamna ware lepamsu khangde ai garo ji gori sanaba phanglaktaba pau phanaba phanglaktaba thamaro pharakle ado nambu kadi kubakanda mukhuram sakadaba ka lebra sakadaba lerabadi lojido aiga pau phananaba amuk to honabi gara mamanaba prem hange e kino haisibo nakhu anibu wari sana dabrane jotinna kumme thamaro phare magi gori sanraktaba aina phone tawe adubu magi number de ring challe karim tharakte pakhum chu pirak pelaite message su amata phawba tharakte yumda kari torabano mukhoi mamana mangonda kari haibana habisu khangde elefum khangde ado nangna mating pangbiraga aiga maga unanaba nangna khara honnabigiraba premna khume hoi aisu mukhuram dabudi kya tona chatte ado nangna so engonda nakhoi ani gi maram da su karimata haide tamchu tamde ado mana phone paidra basibu nakhoi ani sauna khiba khana khiba ka de lebraba jotinna komme karimata leite aiga maga nong unai unaba numitabudi mane ngona thamoshen harame makhoi mamana aisi yade aduna matam khara maga aigase lapthona rasi pau phonarasi hadunadi engonda harame aduga amuksu aise mana matik chaba thaba matona bohono adu to patarabadi maga aiga thunagani so hai
ꯑꯁꯤꯗꯕꯨ ꯀꯅꯥꯒꯤ ꯊꯃꯣꯏꯅ ꯄꯦꯟꯗꯣꯏꯅꯣ ꯀꯅꯥꯅꯕꯨ ꯅꯨꯡꯉꯥꯏꯗꯣꯏꯅꯣ ꯑꯩꯅꯁꯨ ꯃꯃꯥꯡꯗ ꯅꯉꯣꯟꯗ ꯈꯔ ꯍꯥꯏꯈ꯭ꯔꯕꯗꯨꯅꯤ ꯑꯗꯨ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯥꯒ ꯑꯩꯒꯗꯤ ꯁꯥꯎꯅꯈꯤꯕ ꯈꯟꯅꯈꯤꯕ ꯀꯔꯤꯃꯠꯇ ꯂꯩꯇꯦ ꯑꯩꯅ ꯃꯥꯒꯤꯗꯃꯛ ꯑꯗꯨꯛ ꯌꯥꯝꯅ ꯋꯥꯔꯤꯕ ꯑꯁꯨꯛ ꯌꯥꯝꯅ ꯈꯜꯂꯤꯕꯁꯦ ꯃꯥꯅꯗꯤ ꯀꯔꯤꯃꯠꯇ ꯈꯜꯂꯝꯃꯣꯏꯗ꯭ꯔꯥ ꯄ꯭ꯔꯦꯝꯅ ꯈꯨꯝꯃꯤ ꯃꯥꯁꯨ ꯈꯜꯂꯝꯅꯤꯗ ꯃꯈꯣꯏ ꯃꯃꯥꯅ ꯉꯥꯡꯕ ꯆꯩꯕ ꯀꯌꯥ ꯑꯃ ꯇꯧꯕꯗꯣ ꯑꯗꯨꯒꯤ ꯑꯉꯥꯡ ꯑꯣꯏꯕꯗꯨꯒꯤ ꯄꯥꯈꯠꯄꯒꯤ ꯀꯤꯖꯕꯒꯤ ꯃꯥꯅ ꯅꯉꯣꯟꯗ ꯄꯥꯎ ꯐꯔꯛꯇꯕ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯕꯨ ꯀꯔꯤꯃꯠꯇ ꯈꯜꯂꯨꯅꯣ ꯃꯥꯒ ꯇꯤꯟꯅꯕ ꯃꯃꯥꯟꯅꯕꯤꯁꯤꯡ ꯅꯪꯒ ꯍꯥꯟꯅ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕ ꯄꯥꯎ ꯐꯥꯎꯅꯈꯤꯕꯗꯤ ꯂꯩꯕ꯭ꯔꯥ ꯖꯣꯇꯤꯟ ꯑꯃ ꯈꯨꯝꯃꯤ ꯂꯩꯗꯤ ꯂꯩ ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯈꯣꯏꯒꯤ ꯐꯣꯟ ꯅꯝꯕꯔꯗꯤ ꯑꯃꯠꯇ ꯐꯥꯎꯕ ꯂꯧꯗꯦ ꯃꯁꯛꯇꯅꯤ ꯈꯪꯅꯕ ꯃꯈꯣꯏꯒꯤ ꯂꯨꯅ ꯇꯤꯟꯅꯕꯤ ꯃꯃꯥꯟꯅꯕꯤ ꯑꯃꯒꯤ ꯌꯨꯝꯗꯗꯤ ꯃꯥ ꯑꯩ ꯍꯥꯟꯅꯅ ꯎꯅꯩ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯝꯕꯔꯁꯨ ꯑꯩꯅ ꯂꯧꯗꯕꯅꯤꯅ ꯀꯔꯝꯅ ꯄꯥꯎ ꯐꯥꯎꯒꯅꯤ ꯃꯈꯣꯏꯔꯣꯝꯗ ꯆꯠꯄꯁꯨ ꯑꯩ ꯏꯀꯥꯏ ꯈꯪꯗꯦ ꯑꯩꯁꯦ ꯑꯁꯨꯝꯅ ꯋꯥꯔꯛꯀꯅꯤ ꯑꯁꯨꯝꯅ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯅꯣꯡꯃꯇ ꯐꯥꯎꯕ ꯈꯜꯂꯨꯗꯦ ꯄ꯭ꯔꯦꯝꯅ ꯑꯃ ꯈꯨꯝꯃꯤ ꯑꯁ ꯅꯨꯄꯥ ꯃꯥꯟꯗꯦ ꯅꯪꯁꯦ ꯅꯨꯄꯥ ꯑꯣꯏꯔꯕꯗꯤ ꯊꯧꯅꯥ ꯈꯔ ꯂꯩꯒꯗꯕꯅꯤ ꯅꯪꯒ ꯃꯥꯒ ꯉꯁꯤꯃꯛ ꯀꯩꯅꯕꯗꯤ ꯅꯠꯇꯦꯅ ꯅꯃꯥꯅ ꯐꯅ ꯌꯥꯗ꯭ꯔꯕꯁꯨ ꯅꯪꯅ ꯃꯥꯕꯨ ꯅꯨꯡꯁꯤꯔꯤ ꯃꯥꯒꯤꯗꯃꯛ ꯂꯦꯞꯄꯅꯤꯅ ꯀꯔꯤꯃꯠꯇ ꯇꯧꯔꯣꯏ ꯑꯩꯅꯁꯨ ꯅꯪꯒꯤꯗꯃꯛ ꯃꯇꯦꯡ ꯆꯥꯎꯅ ꯄꯥꯡꯒꯅꯤ ꯌꯥꯗ꯭ꯔꯒ ꯃꯥꯗ ꯅꯨꯄꯤ ꯅꯠꯇꯦ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯀꯣꯏꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯁ ꯑꯗꯨꯒꯤꯗꯃꯛꯇꯕꯨ ꯅꯨꯡꯉꯥꯏꯇꯕ ꯍꯧꯅꯕ꯭ꯔꯥ ꯏꯁ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯃꯃꯤꯠꯇꯒꯤ ꯃꯄꯤꯒ ꯂꯪꯗꯅ ꯇꯧꯏꯅꯦ ꯖꯣꯇꯤꯟ ꯑꯗꯨꯝꯅ ꯇꯧꯅꯣ ꯍꯥꯏꯕꯅꯦ ꯅꯪ ꯑꯗꯨꯝꯅ ꯇꯧꯕꯗꯣ ꯑꯩ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦꯕ ꯉꯁꯤ ꯅꯣꯡ ꯅꯤꯅꯤꯒꯤ ꯃꯅꯨꯡꯗ ꯑꯩ ꯔꯣꯖꯤꯒ ꯋꯥꯔꯤ ꯁꯥꯒꯦ ꯑꯗꯨꯒ ꯅꯪꯒꯤ ꯅꯨꯡꯉꯥꯏꯇꯕꯁꯤꯡ ꯑꯗꯣ ꯃꯉꯣꯟꯗ ꯂꯣꯏꯅ ꯍꯥꯏꯔꯝꯒꯦ ꯇꯣꯛꯑꯁꯦ ꯇꯣꯛꯑꯣ ꯖꯣꯇꯤꯟꯅ ꯈꯨꯝꯃꯤ ꯄ꯭ꯔꯦꯝ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯥꯏꯗꯣꯛꯇꯕ ꯅꯪꯅ ꯈꯪꯗꯕ ꯋꯥꯔꯤ ꯈꯔ ꯂꯩꯔꯤ ꯑꯁꯤ ꯈꯜꯂꯨꯕꯗꯅꯤ ꯑꯩꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯋꯥꯔꯤꯕ ꯑꯃꯨꯛꯀ ꯍꯦꯟꯅ ꯂꯦꯞꯐꯝ ꯈꯪꯗ꯭ꯔꯤꯕ ꯑꯗꯣ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯆꯠꯄ ꯇꯥꯔꯕꯗꯤ ꯁꯣꯏꯗꯅꯃꯛ ꯑꯩꯒ ꯋꯥꯔꯤ ꯁꯥꯕꯤꯔꯝꯃꯨꯀꯣ ꯑꯁꯨꯝꯅ ꯖꯣꯇꯤꯟꯅ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯖꯔꯛꯄꯗꯒꯤ ꯄ꯭ꯔꯦꯝꯁꯨ ꯍꯥꯗꯨꯅ ꯈꯨꯝꯂꯦ ꯅꯨꯃꯤꯠꯇꯨꯒꯤ ꯃꯇꯨꯡ ꯅꯤꯅꯤ ꯍꯨꯝꯅꯤ ꯂꯩꯔꯒ ꯅꯣꯡꯃꯗꯤ ꯄ꯭ꯔꯦꯝ ꯔꯣꯖꯤ ꯈꯣꯏꯗ ꯆꯠꯂꯦ ꯑꯗꯨꯒ ꯔꯣꯖꯤꯒꯤ ꯃꯄꯥꯕꯨꯡꯒ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯩ ꯔꯣꯖꯤꯒꯤ ꯃꯃꯥꯗꯤ ꯌꯥꯝꯅ ꯁꯤꯡꯉꯤ ꯄ꯭ꯔꯦꯝ ꯂꯥꯛꯄꯗꯨ ꯎꯕꯗꯒꯤ ꯃꯄꯥꯕꯨꯡꯒꯤ ꯃꯅꯥꯛꯇ ꯁꯨꯝꯂꯦꯡ ꯂꯦꯡꯕ ꯅꯠꯇꯦ ꯑꯗꯨꯝ ꯂꯩꯔꯝꯃꯦ ꯑꯗꯨꯒ ꯖꯣꯇꯤꯟꯒꯤ ꯃꯔꯝꯗꯁꯨ ꯔꯣꯖꯤꯒꯤ ꯃꯃꯥꯅ ꯄ꯭ꯔꯦꯝꯗ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯕ ꯍꯧꯔꯛꯑꯦ ꯏꯕꯨꯡꯉꯣ ꯄ꯭ꯔꯦꯝ ꯅꯪꯅ ꯊꯥꯔꯛꯄ ꯅꯃꯥꯟꯅꯕꯗꯣ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕ ꯃꯇꯝꯗꯗꯤ ꯃꯥꯁꯤ ꯌꯥꯝꯅ ꯐꯕꯅꯤ ꯈꯜꯂꯨꯏ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯥ ꯑꯁꯤꯕꯨ ꯐꯖꯅ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯤꯒꯅꯤ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤꯒꯅꯤ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯃꯥꯗꯤ ꯑꯉꯥꯡ ꯂꯥꯏꯔꯤꯛ ꯇꯥꯛꯄ ꯂꯥꯛꯄ ꯑꯣꯏꯔꯝꯗ꯭ꯔꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯔꯣꯖꯤꯁꯤꯕꯨ ꯄꯥꯝꯕꯒꯤꯗꯃꯛ ꯇꯧꯁꯤꯟꯅꯕ ꯑꯣꯏꯔꯝꯂꯦ ꯃꯥꯒꯨꯝꯕꯅꯕꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯔꯣꯖꯤꯁꯤꯕꯨ ꯀꯣꯏꯅꯤ ꯀꯥꯗꯅ ꯇꯧꯖꯕ ꯁꯥꯔꯤ ꯄ꯭ꯔꯦꯝ ꯃꯇꯨꯡꯗꯗꯤ ꯃꯈꯣꯏꯒꯨꯝꯕ ꯃꯊꯣꯡ ꯆꯥꯗꯕ ꯅꯨꯄꯥꯁꯦ ꯊꯥꯔꯛꯀꯅꯨ ꯀꯔꯤꯒꯨꯝꯕ ꯑꯉꯥꯡ ꯇꯨꯏꯁꯟ ꯇꯧꯒꯦ ꯍꯥꯏꯔꯕꯁꯨ ꯅꯪꯅ ꯁꯨꯝ ꯇꯧ ꯑꯇꯣꯞꯄ ꯃꯤꯗꯤ ꯑꯃꯨꯛ ꯍꯟꯅ ꯊꯥꯔꯛꯀꯅꯨ ꯄ꯭ꯔꯦꯝꯁꯨ ꯔꯣꯖꯤꯒꯤ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕ ꯃꯇꯝꯗ ꯀꯔꯤꯃꯠꯇ ꯈꯨꯝꯗꯦ ꯔꯣꯖꯤꯒꯤ ꯃꯄꯥꯕꯨꯡꯗꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯕꯁꯨ ꯈꯔ ꯏꯟꯕꯅꯤꯅ ꯃꯥꯒꯤ ꯅꯨꯄꯤꯒ ꯃꯇꯦꯡ ꯄꯥꯡꯂꯒ ꯄ꯭ꯔꯦꯝꯗ ꯁꯨꯝ ꯍꯥꯏꯔꯝꯃꯤ ꯄ꯭ꯔꯦꯝ ꯅꯃꯥꯅ ꯍꯥꯏꯔꯤꯕꯁꯦ ꯇꯁꯦꯡꯅ ꯑꯆꯨꯝꯕꯅꯤ ꯑꯩꯁꯨ ꯑꯍꯥꯟꯕ ꯃꯇꯝꯗ ꯖꯣꯇꯤꯟ ꯍꯥꯏꯔꯤꯕ ꯑꯉꯥꯡꯁꯦ ꯌꯥꯝꯅ ꯐꯕ ꯐꯖꯅ ꯑꯩꯒꯤ ꯏꯆꯥꯁꯤꯕꯨ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤꯒꯅꯤ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗꯤ ꯇꯁꯦꯡꯅ ꯈꯔ ꯍꯦꯟꯃꯜꯂꯦ ꯑꯩꯅ ꯍꯥꯟꯅ ꯈꯜꯂꯝꯕ ꯇꯥꯔꯕꯗꯤ ꯃꯥ ꯈꯪꯒꯗꯕꯅꯤ ꯑꯗꯣ ꯅꯪꯅ ꯁꯤꯗ ꯂꯥꯛꯂꯤꯕꯁꯤꯕꯨ ꯀꯔꯤ ꯊꯕꯛꯀꯤꯅꯣ ꯆꯨꯝꯅ ꯁꯨꯝ ꯀꯣꯏꯊꯔꯛꯄ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯂꯩꯕꯅꯣ ꯄ꯭ꯔꯦꯝꯅ ꯈꯨꯝꯃꯤ ꯊꯣꯏꯗꯣꯛꯄ ꯀꯔꯤꯃꯠꯇ ꯂꯩꯇꯦꯗ ꯑꯁꯤꯗ ꯏꯃꯥꯟꯅꯕ ꯑꯃ ꯎꯅꯕ ꯂꯥꯛꯄꯅꯦ ꯑꯗꯨꯒ ꯁꯨꯝ ꯆꯪꯂꯛꯄꯅꯦ ꯇꯥꯃꯣ ꯈꯣꯏꯅ ꯄꯥꯝꯗ꯭ꯔꯕꯗꯤ ꯃꯇꯨꯡ ꯇꯧꯍꯜꯂꯨꯅꯨꯗ ꯑꯩꯁꯨ ꯌꯥꯝꯅ ꯏꯀꯥꯏꯔꯛꯑꯦ ꯑꯩꯅ ꯃꯥꯕꯨ ꯍꯥꯏꯖꯔꯒ ꯇꯥꯃꯣ ꯈꯣꯏꯗ ꯇꯨꯏꯁꯟ ꯈꯔ ꯇꯧꯕꯤꯌꯨ ꯍꯥꯏꯈꯤꯕꯅꯤ ꯑꯗꯨꯒ ꯃꯥꯅꯗꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯑꯣꯏꯗꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯔꯝꯂꯕ ꯑꯁ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯈ꯭ꯔꯦꯗ ꯑꯁꯨꯝꯅ ꯀꯔꯤꯃꯠꯇ ꯈꯪꯗꯕ ꯁꯥꯗꯨꯅ ꯄ꯭ꯔꯦꯝꯅ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯔꯛꯑꯦ ꯃꯃꯥꯅ ꯑꯃ ꯀꯨꯝꯃꯤ ꯑꯗꯨꯒꯤꯕꯨꯗꯤ ꯀꯩꯁꯨꯝ ꯈꯜꯂꯨꯅꯨꯗ ꯅꯪꯁꯨ ꯊꯃꯣꯏ ꯁꯦꯡꯅ ꯀꯔꯤꯃꯠꯇ ꯈꯪꯖꯗꯕꯗꯒꯤ ꯑꯁꯨꯝꯅ ꯇꯧꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯥ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛꯇꯤ ꯐꯖꯅ ꯈꯪꯂꯦꯗꯅ
ꯃꯇꯨꯡꯗꯗꯤ ꯃꯈꯣꯏꯒꯨꯝꯕꯁꯦ ꯆꯪꯍꯟꯕ ꯌꯥꯕ ꯅꯠꯇꯦ ꯑꯗꯨꯒ ꯅꯪꯒ ꯃꯥꯒꯁꯨ ꯄꯨꯜꯂꯨꯅꯨ ꯌꯥꯝꯅ ꯃꯊꯣꯡ ꯆꯥꯗꯕ ꯑꯣꯛꯇꯕ ꯅꯨꯄꯥ ꯑꯣꯏꯒꯅꯤ ꯑꯗꯨꯒꯤ ꯅꯨꯄꯥ ꯃꯆꯥꯗꯣ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯄ꯭ꯔꯦꯝ ꯀꯔꯤꯃꯠꯇ ꯍꯥꯏꯗꯦ ꯍꯥꯏꯗ꯭ꯔꯕꯁꯨ ꯃꯥꯒꯤ ꯃꯃꯥꯒꯤ ꯋꯥꯍꯩ ꯋꯥꯇꯥ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇꯕ ꯈꯔꯗꯤ ꯐꯥꯎꯏ ꯉꯥꯏꯍꯥꯛꯇꯪ ꯋꯥꯔꯤ ꯁꯥꯔꯕꯒꯤ ꯇꯨꯡꯗ ꯄ꯭ꯔꯦꯝꯁꯨ ꯎꯄꯥꯏ ꯂꯩꯇ ꯌꯨꯝꯗ ꯆꯠꯂꯒ ꯇꯧꯔꯝꯃꯤ ꯃꯇꯥꯡ ꯑꯗꯨꯗ ꯇꯥꯟ ꯆꯞ ꯆꯥꯅ ꯔꯣꯖꯤꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯑꯦ ꯔꯣꯖꯤ ꯊꯣꯔꯛꯄ ꯃꯇꯝꯗ ꯄ꯭ꯔꯦꯝ ꯖꯣꯇꯤꯟꯒꯤ ꯃꯔꯝꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯍꯥꯏꯒꯦ ꯈꯜꯂꯤ ꯑꯗꯨꯕु ꯍꯥꯏꯕꯒꯤ ꯇꯟꯖꯥꯗꯤ ꯏꯐꯪ ꯐꯪꯗꯦ ꯔꯣꯖꯤ ꯎꯕꯗ ꯄ꯭ꯔꯦꯝꯅ ꯀꯧꯏ ꯔꯣꯖꯤ ꯅꯪꯕꯨ ꯅꯨꯡꯉꯥꯏꯔꯤꯕꯣ ꯀꯔꯝ ꯇꯧꯔꯤꯒꯦ ꯔꯣꯖꯤꯁꯨ ꯌꯥꯝ ꯆꯝꯅ ꯈꯨꯝꯃꯦ ꯅꯨꯡꯉꯥꯏꯔꯤꯌꯦ ꯑꯁꯤꯗ ꯁꯨꯝ ꯂꯥꯛꯏꯔꯣ ꯀꯩ ꯊꯕꯛꯀꯤꯅꯣ ꯄ꯭ꯔꯦꯝꯅ ꯑꯃ ꯈꯨꯝꯃꯦ ꯆꯨꯝꯅ ꯁꯨꯝ ꯂꯥꯛꯄꯅꯤꯗ ꯇꯥꯃꯣ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯅꯕ ꯇꯧꯔꯒꯦ ꯋꯥꯍꯩꯗꯨ ꯍꯥꯏꯔꯛꯄꯗ ꯔꯣꯖꯤꯒꯤ ꯃꯃꯥꯅ ꯑꯃ ꯈꯨꯝꯃꯦ ꯉꯥꯏꯈꯣ ꯂꯊꯣꯛꯇꯅ ꯂꯥꯛꯄꯅꯦ ꯀꯔꯤꯅꯣ ꯈꯔ ꯆꯥꯈꯣ ꯏꯕꯦꯝꯃ ꯆꯥ ꯂꯣꯜꯂꯛꯑꯣ ꯑꯗꯨꯒ ꯅꯕꯨꯡꯒꯤ ꯆꯥꯅꯕ ꯀꯔꯤꯅꯣ ꯈꯔ ꯄꯨꯊꯣꯔꯛꯑꯣ ꯔꯣꯖꯤꯅꯁꯨ ꯄ꯭ꯔꯦꯝꯗ ꯀꯔꯤꯅꯣ ꯈꯔ ꯆꯥꯈꯤꯁꯤ ꯍꯥꯏꯗꯨꯅ ꯈꯝꯂꯝꯃꯤ ꯑꯁꯨꯝꯅ ꯈꯥꯝꯂꯤꯉꯩ ꯄ꯭ꯔꯦꯝ ꯉꯥꯏꯍꯥꯛꯇꯪꯗꯤ ꯐꯅ ꯀꯨꯏꯅ ꯐꯝꯂꯝꯃꯤ ꯃꯃꯥꯁꯨ ꯀꯔꯤꯒꯨꯝꯕ ꯄꯣꯠꯆꯩ ꯑꯃꯈꯛ ꯂꯧꯔꯨꯒꯦ ꯍꯥꯏꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤ ꯄ꯭ꯔꯦꯝꯒ ꯃꯄꯥꯕꯨꯡꯒ ꯃꯪꯒꯣꯟꯗ ꯋꯥꯔꯤ ꯁꯥꯔꯒ ꯐꯝꯍꯧꯔꯤ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯁꯨ ꯃꯄꯥꯕꯨꯡꯒꯤ ꯐꯣꯟ ꯑꯗꯣ ꯏꯃꯨꯡꯗꯒꯤ ꯔꯤꯡ ꯂꯥꯛꯄꯗꯒꯤ ꯃꯍꯥꯛꯁꯨ ꯏꯃꯨꯡ ꯆꯪꯈꯤ ꯇꯟꯖꯥꯁꯤꯗ ꯔꯣꯖꯤ ꯆꯥ ꯄꯨꯔꯒ ꯊꯣꯔꯛꯑꯦ ꯃꯪꯒꯣꯟꯗ ꯀꯅꯥꯁꯨ ꯂꯩꯇꯕ ꯃꯇꯥꯡꯅꯤ ꯄ꯭ꯔꯦꯝꯁꯨ ꯇꯥꯟ ꯆꯞ ꯆꯥꯔꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯄꯣꯀꯦꯠꯇꯒꯤ ꯆꯤꯊꯤ ꯑꯃ ꯂꯧꯊꯣꯛꯑꯦ ꯑꯗꯨꯒ ꯔꯣꯖꯤꯗ ꯂꯣꯟꯅ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯄꯤꯔꯝꯃꯦ ꯁꯦ ꯂꯧꯁꯤꯜꯂꯣ ꯖꯣꯇꯤꯟꯅ ꯄꯤꯔꯛꯄꯅꯦ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯗꯣ ꯇꯁꯦꯡꯅ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦ ꯅꯪꯅ ꯀꯔꯤ ꯍꯥꯏꯅꯤꯡꯂꯤꯕ ꯅꯪꯅ ꯀꯔꯤ ꯄꯥꯝꯂꯤꯕ ꯍꯥꯏꯕꯗꯣ ꯐꯖꯅ ꯄꯥꯎꯈꯨꯝ ꯄꯤꯈꯣ ꯃꯥꯁꯦ ꯉꯥꯎꯔꯒ ꯆꯠꯀꯗꯧꯔꯦ ꯅꯪꯒꯤ ꯑꯔꯦꯞꯄ ꯑꯃꯇꯪꯗꯤ ꯃꯉꯣꯟꯗ ꯍꯥꯏꯕꯤꯈꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯆꯦꯗꯨ ꯄꯤꯔꯛꯄ ꯃꯇꯝꯗ ꯔꯣꯖꯤꯁꯨ ꯇꯨꯡ ꯍꯟꯅ ꯃꯤ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯨꯏꯅ ꯌꯦꯡꯉꯤ ꯀꯅꯥꯁꯨ ꯂꯥꯛꯄ ꯎꯗꯕꯗꯒꯤ ꯆꯦꯗꯨ ꯂꯧꯁꯤꯜꯂꯦ ꯑꯗꯨꯒ ꯑꯃꯨꯛ ꯏꯃꯨꯡ ꯆꯪꯈꯤ ꯃꯄꯥꯕꯨꯡ ꯑꯃꯨꯛ ꯊꯣꯔꯛꯂꯦ ꯑꯗꯨꯒ ꯄ꯭ꯔꯦꯝꯒ ꯃꯈꯣꯏ ꯑꯅꯤ ꯃꯉꯣꯟꯗ ꯆꯥ ꯊꯛꯂꯒ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯔꯤ ꯏꯃꯨꯡꯗꯅ ꯑꯁꯣꯝꯅ ꯔꯣꯖꯤꯅ ꯍꯧꯖꯤꯛ ꯄ꯭ꯔꯦꯝꯅ ꯄꯤꯔꯛꯄ ꯆꯤꯊꯤ ꯑꯗꯨꯕꯨ ꯄꯥꯔꯤ ꯆꯤꯊꯤ ꯑꯗꯨꯒꯤ ꯋꯥꯔꯣꯟꯗ ꯑꯁꯨꯝꯅ ꯏꯔꯒ ꯊꯜꯂꯝꯃꯤ ꯔꯣꯖꯤ ꯅꯪ ꯍꯟꯗꯛ ꯇꯧꯔꯤꯕꯁꯦ ꯀꯔꯤ ꯃꯇꯧꯅꯣ ꯑꯁꯤꯕꯨ ꯅꯪꯅ ꯏꯕꯨ ꯅꯨꯡꯁꯤꯕꯒꯤ ꯅꯪꯅ ꯏꯕꯨ ꯊꯥꯖꯕꯒꯤ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯔꯥ ꯑꯩꯗꯤ ꯅꯪꯒ ꯅꯨꯡꯁꯤꯅꯔꯨꯕ ꯅꯪꯒ ꯈꯪꯅꯔꯨꯕ ꯍꯥꯏꯕꯗꯨ ꯀꯧꯕꯅꯤꯅ ꯅꯪꯒꯤ ꯋꯥꯈꯜꯁꯨ ꯀꯥꯎꯕ ꯉꯝꯗꯦ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯑꯩꯅ ꯅꯪꯒꯤ ꯋꯥꯈꯜꯇꯕꯨ ꯈꯜꯂꯦ ꯅꯪꯇꯕꯨ ꯅꯤꯡꯁꯤꯡꯉꯤ ꯑꯗꯨꯕꯨ ꯅꯪꯅꯗꯤ ꯑꯩꯕꯨ ꯀꯔꯤꯃꯠꯇ ꯈꯟꯕꯤꯗꯕ ꯃꯥꯜꯂꯦ ꯑꯩꯅ ꯃꯇꯝ ꯑꯌꯥꯝꯕꯗ ꯅꯪꯒꯤ ꯐꯣꯟꯗ ꯀꯣꯜ ꯇꯧꯏ ꯇꯤꯡ ꯆꯠꯂꯦ ꯑꯗꯨꯕꯨ ꯅꯪꯗꯤ ꯀꯔꯤꯃꯠꯇ ꯄꯥꯎꯈꯨꯝ ꯄꯤꯔꯝꯗꯦ ꯃꯦꯁꯦꯖꯁꯨ ꯊꯥꯔꯛꯇꯦ ꯅꯪꯒꯤ ꯐꯣꯟ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯩꯅ ꯃꯇꯝ ꯑꯌꯥꯝꯕꯗ ꯑꯗꯨꯝ ꯉꯥꯏꯖꯩ ꯑꯗꯨꯕꯨ ꯅꯪꯗꯤ ꯅꯣꯡꯃꯇ ꯐꯥꯎꯕ ꯑꯩꯉꯣꯟꯗ ꯐꯣꯟꯁꯨ ꯇꯧꯔꯛꯇꯦ ꯅꯪꯒ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯗꯕ ꯄꯥꯎ ꯐꯥꯎꯅꯔꯛꯇꯕꯁꯨ ꯊꯥ ꯑꯃ ꯍꯦꯜꯂꯛꯂꯦ ꯅꯪ ꯊꯃꯣꯏ ꯌꯥꯝꯅ ꯀꯜꯂꯦ ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯈꯟꯅꯈꯤꯕ ꯁꯥꯎꯅꯈꯤꯕꯁꯨ ꯀꯔꯤꯃꯠꯇ ꯂꯩꯕ ꯅꯠꯇꯦ ꯀꯔꯤ ꯄꯦꯟꯗꯕꯒꯤꯗꯃꯛ ꯅꯪꯅ ꯏꯐꯝꯗꯒꯤ ꯑꯁꯨꯝꯅ ꯂꯥꯞꯊꯣꯛꯂꯤꯕꯅꯣ ꯑꯩꯉꯣꯟꯗ ꯑꯁꯦꯡꯕꯁꯤꯡ ꯑꯗꯣ ꯐꯖꯅ ꯍꯥꯏꯕꯤꯔꯝꯃꯨ ꯑꯗꯨꯒ ꯑꯃꯨꯛ ꯑꯩ ꯋꯥ ꯑꯃꯇꯒ ꯍꯥꯏꯒꯦ ꯅꯪꯒ ꯑꯩꯒ ꯊꯝꯅꯈꯤꯕ ꯃꯔꯤꯗꯨꯕꯨ ꯅꯪ ꯇꯁꯦꯡꯅ ꯀꯥꯎꯕ ꯉꯝꯂꯗ꯭ꯔꯥ ꯅꯪꯅ ꯐꯅ ꯉꯝꯂꯕꯁꯨ ꯑꯩꯗꯤ ꯅꯪꯕꯨ ꯀꯥꯎꯕ ꯉꯝꯂꯣꯏ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯑꯇꯣꯞꯄ ꯅꯨꯄꯤꯁꯨ ꯑꯃꯠꯇ ꯀꯣꯏꯅꯤꯡꯗꯦ ꯀꯣꯏꯁꯨ ꯀꯣꯏꯔꯣꯏ ꯑꯩ ꯅꯪꯒꯤꯗꯃꯛ ꯍꯤꯡꯒꯅꯤ ꯑꯩꯅ ꯊꯕꯛ ꯇꯧꯗꯕ ꯑꯩꯅ ꯃꯇꯤꯛ ꯆꯥꯗꯕꯒꯤꯗꯃꯛ ꯅꯪꯅ ꯏꯐꯝꯗꯒꯤ ꯑꯁꯨꯝꯅ ꯂꯥꯞꯊꯣꯛꯄꯗꯤ ꯅꯍꯥꯛ ꯈꯔꯗꯤ ꯍꯦꯟꯃꯜꯂꯦ ꯋꯥꯈꯜ ꯑꯃꯇꯪꯗꯤ ꯈꯟꯊꯕꯤꯌꯨ ꯑꯩꯅ ꯃꯇꯤꯛ ꯆꯥꯗ꯭ꯔꯕꯁꯨ ꯅꯪꯒꯤ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯃꯔꯤꯛ ꯑꯃꯠꯇ ꯐꯥꯎꯕ ꯇꯥꯍꯟꯗꯅ ꯑꯩ ꯅꯪꯕꯨꯗꯤ ꯅꯨꯡꯉꯥꯏꯅ ꯊꯝꯕꯗꯤ ꯉꯝꯅꯤ ꯑꯗꯨꯕꯨ ꯅꯈꯣꯏꯒꯤ ꯏꯃꯥꯅ ꯑꯩꯕꯨ ꯄꯥꯝꯗꯦ ꯅꯈꯣꯏ ꯏꯃꯥꯅ ꯑꯩꯕꯨ ꯌꯥꯗꯦ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯪꯅ ꯏꯐꯝꯗꯒꯤ ꯂꯥꯞꯊꯣꯛꯅꯕ ꯍꯣꯠꯅꯩ ꯑꯁꯤ ꯅꯠꯇ꯭ꯔꯥ ꯑꯩꯒꯤ ꯆꯤꯊꯤ ꯑꯁꯦ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯐꯪꯕ ꯇꯥꯔꯕꯗꯤ ꯅꯪꯒꯤ ꯑꯁꯦꯡꯕ ꯊꯃꯣꯏꯒꯤ ꯋꯥꯔꯣꯜ ꯑꯃꯇꯪꯗꯤ ꯏꯐꯝꯗ ꯍꯥꯏꯕꯤꯔꯛꯑꯣ ꯂꯣꯏꯖꯔꯒꯦ
Nahaki Jotin Asumna Jotina Thaliba Chiti Gorolado Rojina Pare Adobu Chiti to Pai Habatane Parabasu Namuna Toin Hena Waba Wakanwaita Bahabudi Karimata Paramde Ngaktan Matung the Rojina Jotin the Pina Bin Haduna Bakumam Ire Aduga Premachalam Daimatamda Yamna Lona Kanamata Kandana Rojina Chiti Adobu Prem the Pirame Prem Su Wakanyamanuaina Yumna Lake Aduga Magamaru Jotinda Chiti to Pirame Jotin Su Rojina Chiti Pirale Tabada Asukamata Harauje Nuaije Karibu Iragliba Karibu Hariliba Haduna Panning Manukarangne Yamna Tuna Mag Chiti at Loto E Aduga Jotinna Baba Hore Yamna Sang Irakpanate Tentagna Why Manga Taradangni Rojin Irakatarliba Asumna Irame Tamojotin Nang Ingat Hokto Hojukti Kautona Buhanara Ekoi Imana Su Tamojutin Bijade Aduna Imana Pam the Batabakti Aitonunde Aduga Ekoi Nigatoto Adusu Isidena Kalo Aduga Matanga Toin Hena Warono Aina Nangunu Shirabasu Imana Yada Banina Upay Mataletre Nahak Atopano Pima Koiro Lujarage Asumna Haram Laga Chiti the Gorola the Shu Iboloikre Jotin Tasena Matawajaki Ningbakaiki Mahak Chiti the Mukul Aduna Kanna Pashiladuna Kapahore Mamana Prem Hangi Jotin Kadorage Manabuka Harino Kari Ireno Jotin Kadimata Pakumpidana Tamo Shona Adum Kopla Lake Mayambo Arebeda Amukana Kurumjari Matangita Kakta What is Senakadi Tolagaba Mayampunanga Minarasi